Thangba Cogoda Anouba Ebola Layengba trial Hourakkhiba Aduna Meeyamda Achouba THAJABA ama piri. Cogoda Ebola Laichit ki haurak from Oiriba Nongpok Thangba Saruk Aduda Anouba Layenggi trial chathaba haurakpa asina mafam aduda laidiba Meeyamda Anouba THAJABA ama piba ngamli. Research singna Ebola Layengga mari lainana hidak langthaki makhal ani puthoktuna experimenting oiba mawongda hauzik su leptana Sandorakliba Ebola Laichit Aduda trial chathaba haukibani. Nongpok Thangba Cogoda Isturi Province laiba Advanced Medical Center da Ebola Layeng chathaba hauribani. Layeng adu hena tangai fadana changba maramna Meeyamdagi lauthokchungegi mamangda Anaba singda oina trial chathaba adu sangol se numitagi haukibani. Medical Center aduda Ebola virus na nahalaba miyoi sing purakpa ambulance lepa laikide loinana healthcare worker adushu isolation ward ta equipment kayaga Anaba sing adubu mateng pibaga leptana chathari. Handak chathariba research asina Anaba sing adubu hinghinbana ba honabada nungtigi oiba awaba kaya mayonari like asibu Hourakkhiba Bugio virus asi atopa Ebola Laichit singa manade hairiba asigi damakta akhanaba vaccine natraga hidak laitribani. World Health Organization ge matung ina virus asina miyoi lising amaga chamri rom nahankrabani madugi manungda chamriga kuntra nipan sikre. Anouba trial oiriba antiviral asina Bugio radiation infect tawaba Anaba singna kapa sinduna hingbagi chang adu fagat hanbra haina yenga dauri. Trial asi Anaba amada kapsin kraba matung numit kunipani observation tawgani haina World Health Organization ge maikai degi makhata na phongdorakli. Hauzi trial asi Anaba singda pibani madugi makhata rakpada country amadi healthcare workers singda su chathaga dauri.